Christian Dharma onkrabasing ST list dagi Louthokkadabani Haina Delhi the protest Tounaba Thourang tawkre. Laibak asigi mafam khudingmakta tribal listing kayana lakadurbe ing 2024 ge February thada Delhi da laktuna laibak asigi schedule tribe list yauriba Christian Dharma the onkrabasing ST list dagi Louthokkadabani Haina nationwide protest campaign ama pangthoknaba sem sakre. RSS amasung atay Hindu group sing na saugatuna sa thagadawriba campaign asigi matangda ngahan Christmas numita JSM Janjati Suraksha Manski midyang makada Ransi da tribal lising mangarom lambi da thoraktuna protest tawkre. Mafam aduda pangthokpa protest meeting aduda Hindu tribal singbo platform amakakta da puraknaba warep lawkre. JSM na phongdokpa matungin na Christian onkraba tribal sing na church amasung missionary institution singdagi makhoigi education amasung atay selgi mateng phangduna lakle. Masina dharma ondaba tribal singi mathakta khunai amasung selthumgi hiramda yamna hena phibam phana leire. JSM na makhata na hai Christian dharma onkraba tribal singna khudong chaba si makhal ga ya thokna phangle makhoina church ki khuthangda atopa laibak tagi senthang phangle. Masigi mathakta ST gi reservation amasung government ki oina religious minority ki khudong chaba phangle. Jharkhand khakta gi oina Christian dharma da onkraba tribal asi Chada taraga manga dagi kun phawba yaukre. Haidi ba phibam asida government ki thabak phangbada amasung class 1 gi officer sing IAS officer yauna masing yengbada Christian dharma onkraba tribal sing asina chada 80-90 phawba mafam kanduna leiri haina su Lok Sabha gi hanagi deputy speaker amasung BJP gi lusingba kariya munsuna ngahan pangthokiba rally adu da phongdokhe. Dharma onkraba tribal sing ST list dagi lawthoku haina demand tawba si handaki asina ahan banatte. Hairiba demand asi laibak asigi mafam kaya da piendaba phongdoknaba leikhrabane. Ngahan pangthokiba mifam aduda mathang sahi 2024 ge February thada Delhi da achauba protest rally ama pangthoknaba Thourang tawnaba warep lawkhibane. Haujik maki oina JSM na rally pangthokadaba dugi chapchaba numiti leptre. Pangthokadoriba mifam aduda laibak asigi mafam kaya dagi tribal singna saruk yabaga loinana tribal singi marakta leiriba khenaba si pukhatuna khanagane. Mifam aduna tribal gi list yauba dharma onkraba singna fangliba reservation benefit amasung atay benefit sing puthokuna nainagane. Ngahan pangthokiba mifam aduda munsuna makhata na phongdokibada Ranchi da pangthokliba mifam asiga chammanana Nagpur Nasik amasung Mumbai da tribal lising kaya na yaningdaba phongdokpaga loinana makhoina thengnariba khudong chadaba singi matangda nainakre haina su paudamkhe. JSM gi national co-convener Raskishore Hansdana Indian Constitution semgaliba ipai pusingna laibak asida leiriba tribal amasung ethnic group satret henbage hak ngak sena bahonaramkhe. Adubu asigumba khudong chaba si church na sawgatpa mi kharana tribal gi mingda khudong chaba lawduna leire haina phongdokhe.